T-Khullen Da Nahasing Funakhre Nongmei Yaonarakpadagi Nongmei Policesing Chenkhre Hairi Infan Ukul Lambida Tankul Micham Ani ambush Tauraga Hatiba Amasung Strong Lobby Sahin Noriba Angang Ani Hatibagi Togdok Adubuyan the Fondok Tuna UN Sin Lautokiba Hotel Shutdown Yarang Ahindagi Haukre Nagasing Namna Taba Manipur Gimapam Punamakta Tatariba shutdown Asigi Saruk Ama Oina Senapati Amasung Kangpupi District Kelona Badaliba T-Khullen Da Naga volunteer Cameroon Laktuna National Highway Tingbagi Tabak Ayuk Angan Badagi Jataki Makoina shutdown Toriba Mapam Adu Kukigi Lamni Haiduna Kukigi Nahamayam Ama Laki Amasung Makoina Mapam Adu shutdown Tovayaroi Hankro Haiduna Yam Sauna Muknaraki Tanja Adu the Senapati District Police ki Personnel Sing Amasung Central Force ki Personnel Cameroon Mafam Adu the Oxilaki Police na nakal anidu Kamdok na bayam naka na honaki Adubu Kamba Yakide Makoi Masel Funaraki Amasung Nung Paido na Tanaraki Tanja Adu the Manak na Pamafamdagi Nongmei Round Cameroon Kapturaki Nongmei Kapagi Makol Adu da Police Personnel Sing Amasung Central Force ki Personnel Sing Adu Chenkhre Mafam Sabada Lot Laga Leba Uki Nagasing Namna Taba Atay Mafam Sing Haibadi Zandel Zarpagi Lambi Ukur Lambi Chenkhre Amarom the Trong Lobida Angang Ani Hatibagi Togdok Adu Infal is Okram to take the Leba and Rasingi Eiffel Torang Lupna Akan Mamon the Condemned Tokre Mihat Adu the General Sing Pau Haiba Demand Tauraduna Ngasi Kongman Okram to take the Lambi Tingjinduna Masing Yam Labanupi Amasung the Passing Wakan Pam Kre Wakan Mifam Adu Lining Town of Ting Kong Housing Community Hall Zataki CM helicopter the Oinazalaga video office Sangakre CM gate concert thing Bakang Buddha police na kapada Kongjaloy Amanong found in a sokle shutdown manung the video office Sanga Bigano Haina Ngarang the Kia Horkiba Mio Kiagi Irang Adamaram Oerga National Highway the Chapagi Mahuta Chief Minister na helicopter tong the Chatlaga video office Sangakre Sanga Ringagi Serek to the Tomzilakiba Miam Tangkaina Naba police na Nongmei Kapada Kongjangloy Ama Mabukta Nongmei Maruna Pandan Sokle Police na Kapada Nongmei Maru Ani Pandan Soklaba Kongjangloy Adugi Maming Elangbam Nandavir allies by Zahi Kuntraga Tretkawi Mahak Hirok Part 2 Bazar Maning Elangbam Lekaidagi Sana Tombagi Masanupani Hairi Video Office Sangabagi Toram Adu Thawal Apun Bamara Paibin boycott Taukiba Matong Inang Asi Ayuktagi Hauna Nupi Amasung Nupa Cameroon National Highway the Turktuna Lambi Tigjinki Thawal Gi Kiam Sifai Mapa Thawal Mela Ground Yauna Mafam Cameroon da Masing Yam Miam Turktuna Lambi Tingbadana Maram Oerga Miam Bizatok Jasin the Sauna Akaiba Toki Miam na Lambi Ting Liba Mafam Adu Maktasu Masing Yamra Police Labor Ui Makoi Tupak Tasinarga Dukan Yamarum the Pamba Ui Lambi Ting Libasing Adu Police na Garisu Haide Nimit yung Matamda Chief Minister Yumnam Kemsan Infal Lagi Helicopter Tongduna Kongjom Gi Fundray da Laiba Assam Rifles Ki Kemta Tunglaki Aduga Mahaki Escort Party Aduna Infal Lom Dagi Thawalom the Lakpagi Mahuta Mayay Lambi Rom the Oina Laklaka Kongjom the Fongzilaki Gari Sing Adu the Chief Minister Tongboy Kanduna Kongjom the Sumiam Nanung Natana Batorang Togduna Lainaki Adubutu na Yang na Police ki Gari Cameroon Togjilaktuna Diargia Cell Cameroon Kaptuna Tangkaiki Tung the Chief Minister Mahaki Escort Gari to the Tonglaga Wangjing Tingcham Likai the Liba Nong Sakiba Video Office Sangaba Yauki Sangaba Gitoram Adu the Nupi Amasung Nupa Cameroon Susaruk Yaki MLA T.S. Radhesyam Paunam Projen Kongkham Robindro BJP Manipur State Unit ki President S. Sarda Susarugyaki Tanja Adu the Masing Yam Laba Miam Wangjing Lomdagi Labuk Powerga Tomzin Narki Police na Tiarga Cell Cameroon Kaplaba Faubuda Mayam Adu Haluyakide Nauri Paiba Mayam Amasuyarki Tung the Police na Live Round Karakapada Mioi Ama Palaga Sokibani Hairi Manipur Linga Kamyang Wagi Marakta Mungnaba Asumasum Hanzilakle CM Yauna Lawmaker Sing Kongjom Degi Torum Saruk Yaba Kokomina Tingjintre Kongjom De Torum the Chief Minister Sing BJP Gi MLA Sing Amadi BJP Gi Lusing Basing Saruk Yaba Tingle Haina Coordinating Committee on Manipur Integrity Kokomina Fongdorakle Kokomi Women's Wing Gi Convener W Luang Laimana Paumising Dahai Gumza Lising Ani Kun Gahumdagi Me Ahumda
Kukigi narco terrorising na Maitai-singgi matakta atamnan landarakpagi thawong sahi ahum mapung pharak labasu Kukigi narco terrorist ki lan asilosin bagi mahutta Nagasingbu amukon silakna bahot na riba thawong asina khudong thiningai oiba lan ama oirakpa yabagi phibamda lakli India government na Kukigi narco terrorising laksingduna lan loisinna bahona bagi mahutta Nagasingbu sulan asida yahonna bahona raklibasi Manipur da khunda minariba yalongmi furupsingi marakta loiba nairaroi de baha na suna bagi lan ama thonna bagi khujil thorang ni haiba ipong le Mahang na hai Kukigi narco terrorising na mapangan kaliba mathongna leiriba amadi khulai awat pa leitribasi Maitai fawba thengnaba ngamloidaba makhoina Nagaga su amu hanaba hoduna lan asigi anisba front ama hangdoktuna Maitai amadi Naga animaka matam amatada lan tongnaba honarakdibasida makhoi maningda kana leibagi no haiba sitin yotharaga khantha haudrabadi aikhoi punma watkibana halagani India government na proxy forces siznarga chathargliba proxy war asigi pandamdi Manipur bu machet tana thugairaga Yellow furup sing pungmut mutat na bagi pandam ni Kukigi narco terrorist kilan asi proxy war oiba maramna masibulo sinna bagi amat tangair balambidi Manipur miyam gi apun bapanggal na BJP gi government ki political injustice asi malem gi miyam da khanganduna democratic oiba mong da khongjang changsen mani Khongjang asigi saruk ama oina Kukigi narco terrorist sing bulaksinduna miyam gi punsi ama dilan tum ngakna bohana bagi mahutta masa gi atungba amadi pham khakki khalaga Delhi gi yakayeng duna thabak toriba laga amadi masibu sawgatliba MLA sing asigi mathakta ihau jangsen bani Manipur government na irai na tawbang amba Kukigi singatai na badaliba kudung thiningai oi mitai khul khujok ama fawwa fadaba asi fawwa ningthiningak senduna thamdriba Kukigi sing na Maitai sing buhaning matamda kai duna halibasi Maribak makunai gi interest yang laga thabak tawbagi mahutta Delhi gi yang laga thabak tawbani haiki Laingak ki employee khudimakta security pigadabani haina demand tarukli April 3 amasung 3 kilona ba ahingda Kukigi narco terrorist na bomb kapsinduna chahin nauriba machin mokpo hatkiba amadi matung tarakpada miyam gi ihauda micham kya nongmei na kaptuna hatkibagi mayokta Miyam gi khongjang changsilingai cherakta laingak ki employee khudimak office kagadabani haina notification ama thorakliba asi M2 amadi MGO gi JC na yalingdaba phongdorakli Hiram asiga mari laiduna chief secretary da pisin kiba cherol amada JSC na hai Trong lobby da angang ani hatkibagi mayokta khongjang changsilingai gi cherakta Kukigi narco terrorist singna April 9 panda tangkhul furup ki mioi ani TM kasom village da ambush tawduna hatki Thawdoksing asigi matang da horakpa miyam gi ihau laksannaba state laingak na curfew gi athingba thamlakkibana maram oiraga essential service ta leiba employee amasung worker natana kanagumba me amata office ka bangam khide matam khara curfew gi athingba komthoklabasu tongan ba civil society organization singna Tampake district mangada numit mangani gi total shutdown lokthorakpana mahausa gi punsida chauna akaiba tholakpaga loinana office ka bangam khide Seraksida employee khudimak office ka na notification tholak libasi review tawgadabani natragana employee khudimak the security pigadabani hairi